Lakhipuronline puthokchaba Mars ki tang 13 thangje numit ki Khomjinba Pao tabirasi. Ahanbada maruoiba Pao. Chahi asigi Agartala Lairik Mela Tripura gi Hapania da laiba International Fairground da hodokre. Hayengdagi hauduna Rajasthan da pangthokadoriba National Sepak Takraw Championship ki damak Assam gi sanaroi sing sem sakre. Singirbon Hisnam Lekai Nahalub na Silangduna pangthokpa Yausing Sports ki manamatum yenthokpagi thorom pangthokre. Amasung Vladimir Putin na awang thangba Atlantic Samudruda nuclear submarine sing thaba hokre. Hojik mapungoiba Pao tabirase. My Tripura, My Pride hariba pandam asibu mangda thamlaga handak chahi gi oina nifu suba Agartala Book Fair 2022 hodokre. Ngarang Mars ki tang kunmanga Tripura gi Hapania da laiba International Fairground da pangthokhiba thorom amada Tripura Assembly gi Honorable Speaker Ratan Chakrabarti na maira chukhatuna thorom hodokpiki. Thorom aduda Bangladesh ki Cultural Minister Janab KM Khalid na Chief Guest aduga Guest of Honor oina Tripura gi Chingmi Yaipa Mantri Meber Kumar Jamatia, Cooperative Minister Rama Prasad Pal, AMC Mayor Deepak Mojumdar, ex-Assembly Speaker Roboti Mohan Das, MLA Sudang Sudas na chingba Mioy Singh Saruyaki. Thoramadu ICM Minister Susanto Chaudhary na mayay tangbal lauki. Handaki Agartala Lairik Mela sida punna stall chamaga humpu hena yauri. Manipuri Sahitya Parishad ki stall amasu hangli. Lairi ki mela asi April ki tang manga phawba chathagani haina Agartala dagi RK Tarunjit na paudam lagle. Hayengdagi hauduna Rajasthan ki Jaipur da pangthokadaba Kunmari Suba Junior amadi Kunmanga Suba Sub Junior National Sepak Takraw Championship 2022 da saruk yagadaba Assam ki Sepak Takraw sanaroi sing Championship asigi damak sem saba hokre. Mars ki tang 13 kuntramatoi phawba sanagadaba National Championship asida saruk yariba sanaroi singdi Nupa macha singi Sub Junior team da saruk yariba singdi K Rohit, M Abhijit, Hilembal Aisram, A Prince, CH Hemananda, CH Malemnganba, Kumanganba amasung Romario Rajbor ko haini. Aduga nupi macha singi Sub Junior team da saruk yariba singdi Ritika, S Manjula, S Surma, L Sanjita, O Julia, L Chanulembi, Thazamanbi amasung Puspa Bhujalni. Aduga nupa macha ge junior team da saruk yariba singdi M Prem Kumar, Malemnganba, Surjan, Amarjit, H Chinglemba, Vikas, Akas, amasung Dipankor Lahonne. Aduga junior nupi macha singi team da saruk yariba singdi K Debita, CH Jaipatombi, TH Premita, H Sanjita, Namrata, Inungan Bichanu, Parita amadi Priti Mundani. Singirbon Hisnam Lekai Nahalub na Silangduna numit mari ni chumnap chathakiba Yausing Sports ki thoramda makok matang taraba singda manamatum yenthokpagi thormama haukiba jumsa kaisa numit Mars ki tang 16 da pangthokre. Tongan masana singda athoye henta kiba singda mana yenthokpagi thormaduda Ima Brajarani Devi, Changkhramayum Mohan Singh, Yumnam Nadia Chan, Lautongbam Punsi, Sapam Amujaima, Kaisam Champalal Loinana, Lupki Naharol Singh, Yumnam Sarachandra, Yumnam Anil, Thongnaujam Ranabir, Ingudam Manjoy, Kaisam Roshan, Yumnam Brojendro, Ingudam Rajendro, Kaisam Marathon Aduga, Nupi Laktagi, Ojaz Yumnam Sonia, Changkhramayum Ningthi Sena, Yumnam Khambina Chingba Saruyaki, Isai Hendanabagi Thoromda, Aribam Suniti Sarmana Ahanbamana, Arosi Januna Anisuba Aduga,
Palin Changkramayumna ahum suba mana lauki Laukham Raskishor amadi Yumnam Sarachandrana match conduct tobiki Thoromga mari lenana nganu phabi masana dasu angang kayamarom na saruk yaki Hey, my partner ngang vino, kadang ngang vino. Hey, lao no. Iya. Ibudau Thongnanggi thabak thorom kayada maipunana saru yaramba Lakhipur Khumangi maitram ibobina laikhitabada Ibudau Thongnang Thogulup Lakhipur Khumangi maigeidagi awaba phongdokpagi mifam ama ngarang Thongnang Langpakta pangthokre matungda Thogulupki membersingna laikhidrabagi yumda chattuna imung manunggi awabada saru yaminakhi minute amatumina leptuna mahaki thawaina taibang mapugi nakta ingna chikna leirunaba thongnijakhibaga loinana Ibudau Thongnang Thogulupki maigedagi mahaki Shraddha Karmada Kharatang oirabasu mateng oinanabagi damak lupa lising manga tengbangkhre panba yai maitram ibobi haukiba Mars ki tang 19 irai numitta laikhidabani Lakhipur Khunauda leiba Oja Nongmaithem Basnana haukiba Mars ki tang 19 da laikhidabada Women Action Committee for Village Protection Lakhipur Khunauna awaba phongdokre ngarang irai numitta lupki office ta pangthokiba awaba phongdokpagi thoramda lupasigi president Sunita Konthaujam vice president Singh Haubam Surjita Chirom Tombisana joint secretary Khumujam Nandita amadi atai member sing su sarukjaki Russia gi luchingba Vladimir Putin na submarine amamamna ballistic missile 13 ki changda pubangamba adugumba makhalgi nuclear submarine sing chatnanabagi yathang pikre haina the mirror paucheda ngarang paudomkhre nakalamaromda Ukraine gi Mariupol da leiba theater amada Russia gi lanmina sagol senamita amukhana ladaraktuna mafam aduda saidangduna leramba Ukraine gi miyoi chahumrom sire hairi tha ama hena chatharagriba lan asina Ukraine gi miyoi kayamarum mayum thadokuna asigumba mafam sing asida saidang laktuna leirakpani hairi asomda Ukraine da chathariba Russia gi military operation sing akthongnanaba NATO amadi peacekeeping gi lanmi singna Ukraine gi akoibada ngaksenba haukhre hairi NATO amadi peacekeeping gi lanmi singna Russia ga thengnanaba sem sarakpa amadi Putin na Atlantic samudruda nuclear submarine sing thaba haure haiba pawasina malem gi miyamda mipaina popoknari Aroibada maroiba pau amukhanna Chahi asigi Agartala Larik Mela Tripura gi Hapania da leiba International Fairground da hodokre Hayengdagi hoduna Rajasthan da pangthokadoriba National Sepak Takraw Championship ki damak Assam gi sanaroi sing sem sakre Singirbon Haisnam lekai nahalup na silangduna pangthokpa Yausing Sports ki manamatum yenthokpa gi thorom pangthokre amasung Vladimir Putin na awang thangba Atlantic samudruda nuclear submarine sing thaba hokre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare